channel asibu tabiriba khwai pumnamakpu taramna okjari ngasi su mahausagom Ojagi Lamhenbi ani suba tangkak amo putana lakjari mayam punna taminarasi maipom bikawasi lainjigi asawbini isum ani da sat thingaine hana pairamba machindo amuka hena yam thuna phaidokladuna adumain gaur kono haibani aigoi tamojana gauraso nangmakna gaubudadi thamoisi fiting chunglaga kappe haiba adumaina nachindo phaidoklaga sawbudani aini yam nungsirise nupaduna nungsi kaini hairakpaduda laijaso suklamba paithoklamba chimbaldo yam thuna hanjanki momon nokladuna yam oinana nupadugi laibakta magi khodombiduna khanginga illaduna nasaktuga nungsidetro asi hairaga mamaidu phatlai thoklaga jetke tawri makhutu khangpan palli yam thuna mamaida munglai silaklaga magi khutuda yenglaga kahino damcha thadose ai chak thongrage laijege pakhum bide khutu thadokbagi mahot khangching sele laija sutumli bane padagi mathakta upna paisele ohima nachana pana ai ayuksida mangthokle lainjina aphinga phaigum laropani nupadu so pakhatna makhutuna lainjigi machinduda mensele angaubi ima tani ne nakhon ayakpuduga ayuksida ibo nupi pharaga chinbadangna koilaw du kaigino lainjidu mamit arangbudu hena lauthoklaga yam sauna nupadagi mamittuda yenglakli machindu masu wangang ningbagi ik-a tawri lainjina wangang ningbagi ik-a tawbududa khamjaliba chinbando tapna thadokli anduga khajaina kanakanda tariba samjoi kharado tapna haugatpiduna napada thejinbiraga yam nakna leiriba lainjiki mamaiduda wahai amata haidana nokmi yam nungsina yenglakli lainja sunupadugi midengduna janana he yengba sungamjada machinu pomthoklaga haugatnaba yam kanna honai adubu nupa oiba mahangna konsinkibana machi lengba ngamde upai leita mamito dra khapladuna ikaiba khangjai pomliba machin anidudagi so songningba wangang lakle as damcha ai sawrana lainjigi pakhum pide hana yenglambadagi amukki hena nupa magi thawraba mamit aniduna khuziladuna chagadabagam yenglakli ngasai kai naksina yengludrabanara natraga lainjigi mamaiduda paliba part khudingdo amamamta khaidokduna yenglubadagi mayek singna uraklibra lainjigi natonda ngorok ngongna langtrik langna thiliba chandondo haujiktada urakli nupado lainjigi chandoldo ubada khangnong tumnok lekli nupaduna khangnong nonglakpaduda lainjisa khangpre khangi kaino khangmine kaidorage adugi amna mata china noiduba aise yengbuda yam wardi sethado thokrage haba nangi natongi chandonse gram gayagi chandondo lainjida mamit phatyung khali aduga makhotuna natonda pairaga kaina isa natonda thiliba chandondo adugam thana matumoina thilido kaigino haiba natonda udre chandan angawdo ngaktauri haiwani nangbo ayuksida nangi chandondo ubada khampre ka khangi haiwade nupada wa haiba ngamda nok tuna hairibani nupadugi wada tabada lainjida khangsaw sawgalae imana season sai thillo haibai thilene nangna isidabase chandan siba eksidaine yare nasaktu yengde mi yam nangna basadana gram kaya no kaino ga gram nate kg da olaga thindoine asi hairaga mu haugana bu honari lainjado handak mukti nupadu su khangjit chena konsilakli kitangeb lerambado so handak di lai kije lainjaso pakhatna mamitu araibi thadan lauthorakli aduga sordo maso sangna holaga latli khonjal du piklapna damcha sumain dong haiba aido gyan hekta mangeba wakhalga se atiyada telanga dongna koi pai haiba mitaso numidang thokpa danando adu mayam oi haiba lainjigi wadu tabaduda nupadu sunokfe tawraga adudi nangtanando mayek singanlaroi mayek singan bataridana damcha sumain dong haiba aido gyan hekta mangeba wakhalga se atiyada telanga pai bodongna koi pai haiba mitaso numidang da thokpa danando adudo
ꯃꯌꯥꯝ ꯑꯃ ꯑꯣꯏ ꯍꯥꯏꯕ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯗꯤ ꯅꯪ ꯇꯅꯟꯗꯣ ꯃꯌꯦꯛ ꯁꯦꯡꯉꯝꯂꯔꯣꯏ ꯃꯌꯦꯛ ꯁꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯍꯥꯏ ꯕꯦꯃꯥ ꯕꯦꯃꯥ ꯀꯧꯔꯛꯂꯤꯕ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯗꯣ ꯅꯨꯡꯉꯥꯏꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯇꯨꯅ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯐꯝꯂꯤ ꯃꯄꯥꯟꯗ ꯊꯕꯥꯁꯨ ꯑꯃꯨꯛꯀ ꯀꯧꯔꯛꯂꯤ ꯇꯥꯕ꯭ꯔꯅꯦ ꯍꯩ ꯕꯦꯃꯥ ꯕꯦꯃꯥ ꯏꯆꯥ ꯊꯣꯏꯕꯤ ꯌꯥꯝ ꯍꯩꯅꯤꯡꯗꯅꯒ ꯈꯨꯝꯂꯛꯂꯤ ꯂꯥꯏꯖꯗꯣ ꯃꯤꯠ ꯁꯤꯡꯂꯕꯅꯦ ꯍꯩ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤ ꯈꯪꯕꯗꯒꯤ ꯂꯥꯏꯖꯗꯣ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯤ ꯈꯪꯂꯛꯂꯤ ꯃꯪꯂꯥꯟ ꯑꯣꯏꯔꯝꯕꯗꯒꯤ ꯊꯃꯣꯏꯗꯗꯤ ꯇꯛꯁꯤ ꯁꯣꯜꯂꯤ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯕ ꯃꯆꯤꯟꯗꯣ ꯁꯠꯄꯝ ꯊꯣꯔꯛꯂꯤ ꯑꯣꯟꯅ ꯇꯩꯅꯅ ꯇꯨꯝꯕ ꯍꯧꯗꯣꯔꯛꯂꯤꯕ ꯃꯃꯥꯗ ꯑꯣꯏꯅ ꯇꯩꯅꯔꯛꯂꯤ ꯀꯅꯥ ꯁꯤꯔꯒꯦ ꯏꯃꯥ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯊꯪꯅꯕ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯗꯣꯔꯤꯒꯦ ꯃꯤꯅ ꯑꯩꯕꯨ ꯌꯥꯍꯧ ꯌꯥꯝ ꯊꯤꯛꯄ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯃꯃꯥꯗꯁꯨ ꯃꯄꯥꯟꯗꯒꯤ ꯁꯨꯝ ꯍꯥꯏꯔꯛꯂꯤ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯍꯩ ꯑꯩꯅ ꯉꯁꯤꯗꯪ ꯍꯧꯗꯣꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯪꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕ ꯅꯠꯇ꯭ꯔꯣ ꯊꯣꯡꯁꯦ ꯍꯥꯗꯣꯛꯂꯒ ꯇꯨꯝꯂꯗꯤ ꯑꯩꯕꯨ ꯇꯞꯅ ꯍꯧꯗꯣꯛꯂꯣꯏꯗ꯭ꯔꯣ ꯌꯥꯍꯧ ꯈꯨꯊꯦꯡꯗꯨꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒ ꯁꯥꯔꯅꯨ ꯍꯧꯒꯠꯂꯣ ꯅꯪ ꯆꯦ ꯑꯦꯟꯖꯦꯜ ꯍꯣꯏ ꯉꯁꯥꯏꯅ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯃꯥꯅ ꯍꯥꯏꯔꯤꯗꯨ ꯈꯨꯝꯗꯦ ꯂꯥꯏꯖꯗꯣ ꯃꯪꯂꯥꯟꯗꯣ ꯀꯌꯥ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯃꯤ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯒ ꯄꯤꯔꯛꯂꯤ ꯍꯣ ꯑꯆꯨꯝꯕꯗ ꯁꯥꯕꯤ ꯄꯂꯦꯝ ꯑꯩ ꯍꯧꯒꯠꯆꯔꯒꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯃꯈꯥꯗ ꯂꯦꯡꯕꯤꯔꯣ ꯃꯥꯅ ꯑꯆꯨꯝꯕꯒ ꯁꯥꯗꯅ ꯌꯦꯡꯉꯨꯅꯦ ꯌꯥꯍꯧ ꯃꯇꯥꯁꯤꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯒꯁꯨ ꯐꯥꯎꯔꯤ ꯃꯥꯜꯂꯦꯅꯦ ꯍꯧꯒꯠꯂꯣꯀꯣ ꯑꯩ ꯀꯨꯝꯃꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥꯁꯨ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ ꯂꯥꯏꯖꯗꯤ ꯍꯧꯒꯠꯄꯒꯤ ꯃꯍꯨꯠ ꯅꯣꯛꯃꯤ ꯔꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯑꯉꯥꯎꯕꯤꯒꯨꯝ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯛꯂꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯃꯪꯂꯣ ꯃꯧ ꯑꯅꯧꯕꯤꯒ ꯑꯣꯏꯔꯒ ꯁꯨꯠꯀ ꯁꯦꯠꯂꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯗ ꯃꯤꯅ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯥꯂꯛꯇꯨꯗ ꯇꯥꯟ ꯀꯥꯏꯕꯤ ꯊꯕꯥꯅꯪꯅ ꯍꯦꯛ ꯍꯧꯗꯣꯛꯇꯅ ꯀꯠ ꯑꯣꯏꯈ꯭ꯔꯦꯕ ꯑꯁ ꯑꯩꯕꯨ ꯑꯃꯨꯛ ꯇꯨꯝꯂꯒ ꯇꯨꯕꯤ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯔꯛꯄ ꯌꯦꯡꯁꯤꯔꯅꯦ ꯑꯁ ꯌꯥꯔꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯨꯠꯅꯤꯡꯉꯦ ꯑꯣꯏꯕ ꯃꯤꯅ ꯇꯅꯟ ꯄꯥꯏꯗꯣꯔꯀꯥꯟꯁꯤꯗ ꯅꯠꯇꯦꯅꯦ ꯃꯪꯅꯤ ꯀꯥꯏꯅꯒ ꯑꯩꯒꯤ ꯅꯨꯄꯥꯅꯤꯅ ꯇꯧꯔꯤꯗꯣ ꯑꯩꯕꯨ ꯃꯁꯛꯇꯨꯕꯨ ꯀꯗꯥꯏꯗꯅꯣ ꯑꯃ ꯍꯥꯏꯐꯦꯠ ꯇꯧꯈꯤꯒꯨꯝ ꯑꯁ ꯑꯩꯅ ꯏꯀꯥꯏꯕ ꯁꯥꯔꯤꯉꯩꯗ ꯃꯁꯛꯇꯣ ꯐꯖꯅ ꯎꯍꯧꯗ꯭ꯔꯦꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖꯗꯣ ꯃꯈꯨꯠ ꯑꯅꯤꯗꯣ ꯖꯨꯕꯥ ꯃꯦꯠꯂꯒ ꯂꯩ ꯃꯆꯤꯟꯗꯨꯗꯁꯨ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯇꯥꯂꯛꯇꯨꯗ ꯇꯅꯟ ꯄꯥꯏ ꯀꯥꯏꯅꯒ ꯍꯥꯏꯅꯤ ꯑꯩꯇ ꯁꯤꯖꯅꯤꯡꯉꯤꯗ ꯅꯨꯄꯥꯗꯨꯅꯒ ꯑꯩꯒꯤ ꯆꯤꯟꯕꯥꯟꯁꯤꯗꯒ ꯑꯁ ꯋꯥꯎ ꯋꯥꯔꯜꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯪꯀꯁꯦ ꯃꯪꯅꯔꯝꯈꯤꯗ꯭ꯔꯣꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯊꯋꯥꯏ ꯇꯥꯅꯒ ꯅꯣꯛꯆꯔꯤ ꯃꯪꯂꯥꯟꯗꯨ ꯅꯤꯡꯁꯤꯡꯂꯒ ꯂꯥꯏꯖꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯤꯕꯗꯨ ꯎꯕꯗ ꯃꯤꯅꯗꯤ ꯂꯥꯏꯖꯒꯤ ꯃꯑꯣꯡꯁꯤ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯒꯠꯂꯒ ꯅꯣꯛꯄꯗꯨ ꯃꯥꯟꯒꯅꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯤꯉꯩ ꯆꯩꯔꯛꯇꯨꯗ ꯀꯔꯝꯕ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯄꯅꯣ ꯈꯪꯗꯦ ꯅꯣꯛꯂꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯛꯂꯤ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯃꯊꯣꯡ ꯃꯔꯝꯒ ꯈꯪꯗꯅ ꯑꯃꯨꯛ ꯅꯣꯛꯏꯁꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯃꯪꯗꯨꯗ ꯏꯅꯔꯖꯤ ꯇꯤꯡꯍꯜꯂꯦꯕꯁꯦ ꯄꯥꯝꯃꯨꯏꯍꯦ ꯑꯩꯁꯦ ꯉꯥꯎꯔꯦ ꯀꯥꯏꯗꯒꯤ ꯇꯨꯝꯂꯝꯗꯥꯏꯗꯨꯗ ꯀ꯭ꯋꯥꯛ ꯑꯃꯨꯕꯤꯗꯨꯅ ꯍꯦꯛ ꯃꯈꯦꯜ ꯂꯥꯡꯃꯟꯕꯗꯨꯗ ꯃꯪꯗꯒ ꯍꯦꯛ ꯎꯔꯦꯕ ꯑꯩꯅ ꯄꯥꯝꯖꯕ ꯅꯝꯆꯥ ꯀꯥꯏꯅꯒ ꯀꯧꯏ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅ ꯃꯥꯏꯄꯣꯝꯕꯤ ꯀꯥꯏꯅ ꯀꯧꯕꯗꯣ ꯑꯩꯒꯤ ꯃꯥꯟꯖꯗꯨꯅꯒ ꯀꯧꯏꯃꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯪꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯋꯣꯏꯕ ꯑꯣꯏꯔꯦ ꯈꯪꯗ꯭ꯔꯁꯨ ꯃꯪꯗꯗꯤ ꯐꯖꯅ ꯅꯩꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯀ꯭ꯋꯥꯛꯇꯨꯒꯤ ꯑꯣꯖꯥꯗꯨꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯃꯣꯏꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯏꯀꯥꯏꯖꯔꯤꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯊꯤꯛ ꯅꯣꯛꯂꯤ ꯍꯥꯏ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯇꯨꯏꯁꯟ ꯆꯠꯄ ꯊꯦꯡꯗ꯭ꯔꯤꯕꯣ ꯕꯦꯝꯃ ꯃꯕꯨꯡ ꯔꯟꯕꯤꯔꯅ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯍꯥꯏꯔꯛꯄꯅꯤ ꯏꯃꯨꯡꯗ ꯈꯔ ꯀꯤꯕ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯨꯝꯗꯦ ꯕꯦꯝꯃ ꯂꯥꯏꯖꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯔꯟꯕꯤꯔꯁꯨ ꯈꯣꯟꯖꯦꯜꯗꯨ ꯈꯔ ꯀꯟꯇꯛꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯃꯤ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯗꯤ ꯊꯣꯡ ꯊꯥꯡꯗꯣ ꯇꯨꯏꯁꯟ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯑꯗꯨꯒꯤ ꯌꯥꯍꯧꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯇꯦꯟ ꯊꯥꯗꯣꯏꯅꯣ ꯍꯧꯒꯠꯂꯨꯀꯣ
ꯂꯥꯏꯖꯗꯣ ꯃꯃꯩꯗꯣ ꯊꯣꯡꯗꯨꯗ ꯌꯦꯡꯂꯒ ꯃꯈꯨꯠꯇꯨꯅ ꯀꯤꯟꯁꯤꯡꯂꯒ ꯅꯪ ꯍꯥꯏꯕꯒꯨꯝ ꯑꯦꯛꯇꯤꯡꯒ ꯇꯧꯔꯗꯨꯅ ꯃꯆꯤꯟꯗꯅ ꯌꯥꯝ ꯀꯤꯕ ꯁꯥꯔꯒ ꯔꯟꯕꯤꯔꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ. ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯍꯧꯒꯠꯀꯦ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯥꯏꯉꯧꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯥꯏꯉꯧ, ꯅꯪꯅ ꯀꯔꯝꯕ ꯇꯥꯟꯖꯥꯗ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯝꯂꯝꯂꯤꯕ? ꯑꯥꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃꯤꯅꯦ ꯃꯁꯤ ꯍꯨꯔꯥꯟꯕꯤꯁꯦ. ꯍꯧꯗꯣꯡꯗꯨꯒꯤ ꯃꯅꯒꯟꯗꯒ ꯄꯣꯞ ꯄꯣꯞꯀ ꯊꯥꯔꯒ ꯃꯕꯨꯡꯅ ꯍꯧꯒꯠꯇꯕꯒꯤ ꯉꯥꯡꯂꯝꯂꯤꯕꯗꯨ ꯊꯧꯑꯣꯏꯗꯅ ꯃꯥꯏꯉꯧꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯖꯤꯜꯂꯤ. ꯃꯥꯏꯉꯧ, ꯃꯥꯏꯉꯧ, ꯁꯛꯊꯤꯕꯤ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ, ꯋꯥꯔꯤ ꯂꯤꯒꯦ ꯍꯥꯏꯕ. ꯍꯧꯗꯣꯡꯗꯨꯁꯨ ꯂꯥꯏꯖꯒ ꯃꯇꯝ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯒꯤ ꯃꯤꯔꯣꯜ ꯈꯔ ꯈꯪꯂꯦ ꯍꯥꯏꯗꯨꯅꯤ. ꯃꯃꯤꯠꯇꯨ ꯎꯏꯔꯨꯝꯒ ꯇꯧꯔꯒ ꯂꯥꯏꯖꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯒ ꯇꯧꯔꯛꯂꯤ. ꯂꯥꯏꯖꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ. ꯑꯅꯦ, ꯅꯣꯏ ꯅꯇꯩꯗꯣ ꯁꯛꯈꯪꯗꯕꯗꯣ ꯃꯪꯗ ꯎꯔꯝꯃꯦ ꯍꯥꯏꯕ. ꯔꯣꯃꯥꯟꯁꯀ ꯇꯧꯔꯝꯃꯤꯉꯣ. ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯔꯦ. ꯃꯧꯒ ꯑꯣꯏꯗꯅ ꯐꯃꯨꯡꯗ ꯇꯟꯗꯟꯁꯨ ꯃꯌꯥꯝ ꯄꯥꯏꯔꯝꯃꯤꯗ. ꯍꯧꯗꯣꯡꯗꯨꯁꯨ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯍꯧꯒꯠꯂꯒ ꯂꯥꯏꯖꯗ ꯉꯥꯊꯔꯛꯂꯤ. ꯂꯥꯏꯖꯁꯨ ꯃꯃꯥꯟꯅꯕꯤꯗ ꯋꯥꯔꯤ ꯂꯤꯕꯒꯨꯝ ꯃꯥꯏꯉꯧꯒꯤ ꯃꯀꯣꯛꯇꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯗꯨꯅ ꯇ꯭ꯌꯨꯁꯟ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯪꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯂꯤ. ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯕꯒ ꯃꯥꯏꯉꯧꯗ ꯑꯃꯨꯛ ꯂꯛꯅꯔꯛꯂꯤ. ꯑꯩꯒꯤꯗꯤ ꯗꯥꯝꯆꯥꯗꯣ ꯃꯪꯗ ꯇꯟꯗꯟ ꯄꯥꯏꯃꯤꯟꯅꯧꯔꯦ. ꯅꯪꯗꯤ ꯅꯪꯒꯤ ꯃꯥꯏꯃꯨꯗꯣ ꯅꯣꯡꯃꯇ ꯃꯪꯗ ꯎꯗꯕ꯭ꯔꯣ ꯃꯥꯏꯉꯧ? ꯍꯧꯗꯣꯡꯗꯨꯁꯨ ꯃꯤꯌꯥꯎ ꯃꯤꯌꯥꯎꯒ ꯈꯣꯡꯂꯛꯂꯤ. ꯂꯥꯏꯖꯁꯨ ꯍꯧꯗꯣꯡꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯄꯝꯈꯠꯂꯤ. ꯃꯥꯏꯉꯧ ꯏꯕꯦꯝꯃ, ꯃꯪꯗ ꯎꯔꯝꯕ ꯅꯇꯩꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯁꯛꯀꯗꯤ ꯂꯣꯏꯔꯦ, ꯍꯥꯏ ꯀꯥꯟꯅꯗꯦ. ꯔꯥꯁꯤꯅ ꯃꯇꯨꯝ. ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯗꯥꯝꯆꯥ ꯑꯣꯏꯕ ꯐꯪꯂꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯗꯨꯗꯤ ꯃꯤꯀꯨꯞꯇ ꯂꯩꯅ ꯍꯩꯗꯣꯛꯀꯦ. ꯂꯥꯏꯔꯤꯛꯇ ꯅꯠꯇꯦꯅꯦ, ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯦ ꯎꯔꯨ ꯎꯪꯕꯤꯒꯦ ꯍꯥꯏꯗꯤ. ꯅꯣꯛꯃꯤ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯣꯟ ꯃꯈꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ. ꯄꯨꯡꯗꯨ ꯎꯕꯗꯨꯗ ꯍꯔꯥꯎꯔꯝꯕ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ. ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯀꯥꯞꯇ꯭ꯔꯁꯨ ꯌꯥꯕ ꯐꯣꯇꯣꯗꯨ ꯀꯥꯞꯅꯕ ꯐꯣꯇꯣ ꯄꯣꯁ ꯁꯦꯝꯂꯛꯂꯤ. ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯁꯥꯗꯅ ꯃꯈꯨꯠꯇꯨꯅ ꯈꯨꯗꯥꯡꯗ ꯍꯥꯏꯐꯦꯠ ꯅꯝꯂꯒ ꯃꯃꯤꯠꯇꯨꯅ ꯁꯥꯏꯠꯂꯣꯝꯗ ꯌꯦꯡꯂꯒ ꯐꯣꯇꯣ ꯑꯃ ꯁꯠ ꯀꯥꯞꯂꯤ. ꯑꯗꯨꯒ ꯁ꯭ꯇꯦꯇꯁ ꯊꯝꯅꯕ ꯍꯣꯠꯅꯩ. ꯉꯁꯤꯒꯤ ꯃꯦꯡꯂꯕ ꯊꯥꯕꯜꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯦ ꯇꯟꯗꯟꯂꯛꯇ ꯅꯤꯡꯅꯤꯡ ꯀꯧꯖꯦꯡ ꯍꯥꯔꯧ ꯑꯩꯁꯨ ꯌꯥꯎꯒꯦ ꯇꯟꯗꯟꯂꯛꯇ. ꯐꯣꯇꯣꯗꯨꯗ ꯏꯁꯩꯁꯨ ꯍꯥꯞꯆꯤꯜꯂꯒ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯦꯝꯂꯒ ꯁ꯭ꯇꯦꯇꯁ ꯊꯝꯂꯤ. ꯀꯦꯞꯁꯟꯗꯅ ꯏꯁꯩꯁꯤꯒ ꯃꯪꯗ ꯎꯔꯝꯕ ꯇꯟꯗꯟ ꯃꯌꯥꯝꯗꯨꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ. ꯈꯪꯗꯦ, ꯉꯁꯤꯗꯤ ꯋꯥꯈꯜꯒꯗꯤ ꯊꯤꯅꯩꯔꯦ, ꯈꯨꯅꯨꯡꯉꯥꯏ ꯑꯃ. ꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯇꯁꯇ ꯊꯅꯝꯂꯒ ꯐꯣꯟꯗꯨ ꯐꯃꯨꯡ ꯃꯊꯛꯇꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ. ꯕ꯭ꯔꯁ ꯀꯩꯀꯩ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯤ. ꯃꯤꯡꯁꯦꯜꯗꯣ ꯌꯦꯡꯗꯦ. ꯁꯟꯖꯦꯠꯇꯣ ꯄꯥꯏꯔꯒ ꯃꯁꯝꯗꯣ ꯀꯕꯨꯛ ꯍꯥꯠꯇꯣꯛꯂꯤ. ꯑꯗꯨꯒ ꯁ꯭ꯇꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯕꯦꯒꯇꯨ ꯅꯪꯒꯟꯅ ꯅꯝꯕꯣ ꯁꯠ ꯄꯣꯠꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯤ. ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯗ ꯃꯄꯥ ꯁꯅꯥꯍꯜꯗꯨ ꯒꯣꯡ ꯊꯤꯡꯒꯥꯏꯅꯩ. ꯃꯇꯝꯗꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯦꯡꯂꯕꯅꯣ ꯈꯪꯗꯦ. ꯍꯟꯅ ꯌꯦꯡꯂꯝꯗꯕꯤ ꯃꯆꯤꯟꯗꯨ ꯈꯛ ꯁꯨꯒꯠꯂꯝꯂꯒ ꯌꯥꯝ ꯊꯨꯅ ꯁꯪꯒꯣꯏ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ. ꯁꯪꯒꯣꯏꯗꯒꯤ ꯁꯥꯏꯀꯜꯗꯨ ꯏꯟꯊꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ. ꯁꯅꯥꯍꯜꯁꯨ ꯏꯃꯨꯡ ꯆꯪꯁꯤꯟꯗꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯀꯩꯅꯣꯅꯦ ꯁꯤꯕꯣ? ꯑꯁꯨꯛ ꯌꯥꯝꯅ ꯃꯩ ꯊꯛꯄꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯒ ꯆꯠꯈꯤꯅꯦ. ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯈ꯭ꯔꯦ, ꯇ꯭ꯌꯨꯁꯟꯕꯨ ꯂꯣꯏꯒꯦ ꯇꯧꯔꯝꯂꯅꯤ. ꯃꯃꯥꯅ ꯍꯧꯗꯣꯛꯄꯤꯗ꯭ꯔꯕ ꯖꯥꯠꯂꯥ? ꯋꯥꯍꯩ ꯈꯔꯁꯤ ꯁꯣꯜꯂꯝꯗꯨꯅ ꯁꯅꯥꯍꯜꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ. ꯂꯥꯏꯖꯁꯤ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ. ꯃꯤ ꯎꯁꯤꯠꯇꯕꯤ, ꯃꯤ ꯅꯣꯛꯅꯕ ꯌꯥꯝ ꯀꯜꯂꯤ. ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤꯅꯤ. ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯃꯩꯔꯥ ꯂꯥꯏꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯒ ꯂꯩꯈꯤꯗꯕꯅꯤ. ꯃꯩꯔꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯍꯜꯅ ꯃꯆꯥ ꯃꯩꯔꯥꯒꯤ ꯃꯤꯡꯗ ꯁ꯭ꯀꯨꯜ ꯑꯃ ꯂꯤꯡꯈꯠꯂꯒ ꯂꯩꯔꯛꯈꯤꯕꯅꯤ. ꯅꯨꯄꯤ ꯃꯊꯟꯇ ꯌꯥꯎꯕꯒꯤ ꯍꯧꯅꯕꯤ ꯌꯥꯝ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯤ. ꯉꯁꯤ ꯐꯥꯎꯕ ꯁꯅꯥꯍꯜ ꯂꯥꯏꯖꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯗꯦ. ꯃꯩꯔꯥ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯁꯅꯥꯍꯜꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯔꯟꯕꯤꯔꯅ ꯃꯆꯥ ꯑꯍꯟ ꯁꯛꯅ ꯂꯩꯔꯤ. ꯑꯗꯨꯒ ꯂꯥꯏꯖꯅ ꯃꯌꯥꯏ, ꯑꯗꯨꯒ ꯁꯥꯌꯣꯟꯕꯅ ꯑꯇꯣꯝꯕꯅꯤ꯫
ꯔꯟꯕꯤꯔꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯁꯤꯜꯂꯒ ꯊꯕꯛ ꯑꯇꯩ ꯌꯦꯡꯁꯜꯂꯨꯗ꯭ꯔꯤ꯫ ꯃꯄꯥꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯌꯥꯝꯕꯒꯤꯗꯃꯛ ꯂꯤꯡꯈꯠꯂꯝꯂꯤꯕ ꯁ꯭ꯀꯨꯜꯗꯨꯕꯨ ꯃꯥꯁꯨ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯉꯥꯡꯅ ꯁꯪꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃꯈꯛꯇ ꯌꯥꯎꯕ ꯂꯥꯏꯖꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯇꯅꯤ ꯃꯥꯅꯕꯨ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯃꯃꯥꯅꯗꯤ ꯀꯌꯥ ꯌꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯁꯅꯥꯍꯜꯅ ꯊꯧꯗꯣꯡꯂꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯕꯗ ꯇꯧꯍꯜꯂꯤ, ꯃꯃꯥꯒꯤ ꯋꯥꯒ ꯇꯥꯗꯦ꯫ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯃꯃꯥꯕꯨꯁꯨ ꯀꯤꯗ꯭ꯔꯦ ꯂꯥꯏꯖꯅ꯫ ꯏꯃꯨꯡꯗꯨꯗ ꯈꯔ ꯀꯤꯔꯤꯕ ꯍꯥꯏꯕꯕꯨ ꯃꯕꯨꯡ ꯔꯟꯕꯤꯔꯗꯨꯃꯗꯤ ꯀꯕꯨꯛ ꯁꯥꯕꯨ ꯀꯤꯖꯩ꯫ ꯂꯥꯏꯖ ꯅꯤꯡꯈꯤꯕ ꯍꯣꯡꯒꯟꯗꯦ꯫ ꯃꯥꯅꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯅꯤꯔꯛ ꯍꯟꯕ ꯊꯕꯛ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯤꯡꯉꯥꯏ ꯀꯌꯥ ꯐꯠꯇꯦ꯫ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯔꯛꯄꯗ ꯁꯝꯐꯥꯗ ꯂꯩꯔꯁꯨ ꯑꯃꯈꯛ ꯂꯩꯕ ꯌꯥꯗꯦ꯫ ꯗꯨꯀꯥꯟꯗꯨꯗ ꯌꯥꯎꯕ ꯁꯝꯐꯥ ꯄꯨꯂꯞ ꯂꯩꯒꯗꯕꯅꯤ꯫ ꯈꯨꯖꯤꯗ ꯂꯩꯔꯁꯨ ꯈꯨꯖꯤ ꯖꯨꯔꯥ 2-3ꯗꯨ ꯂꯩꯌꯨ ꯍꯥꯏꯗꯦ, ꯈꯨꯖꯤ ꯕꯣꯛꯁꯇꯨꯃ ꯂꯩꯌꯨ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯁꯥꯟꯅꯄꯣꯠ ꯐꯤꯔꯣꯜ ꯂꯩꯔꯁꯨ ꯃꯥꯅ ꯄꯥꯝꯕ ꯂꯣꯏꯅ ꯂꯩꯒꯗꯧꯕꯅꯤ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕꯗ ꯁꯅꯥꯍꯜ ꯍꯥꯂꯦꯡꯕ ꯂꯩꯇꯦ, ꯍꯥꯏꯔꯤ ꯃꯈꯩ ꯂꯣꯏꯅ ꯇꯧꯔꯤ꯫ ꯂꯥꯏꯖꯒꯤ ꯁꯥꯔꯩꯁꯤ ꯑꯉꯛꯄꯅꯤ, ꯅꯨꯄꯥꯒꯤ ꯃꯆꯤꯡꯗꯧꯅ ꯇꯧꯔꯤ꯫ ꯄꯥꯝꯈꯤꯕ ꯄꯣꯠ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯩ꯫ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇ ꯉꯝꯗꯕ ꯂꯩꯇꯦ꯫ ꯃꯥꯅꯕꯨ ꯌꯥꯈꯤꯗ꯭ꯔꯕ, ꯃꯥꯅꯕꯨ ꯇꯜꯂꯕ, ꯃꯉꯛꯇ ꯊꯥꯡ ꯌꯥꯜꯂ ꯐꯥꯎꯕ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯁꯅꯥꯍꯜꯅ ꯃꯆꯥ ꯂꯣꯏꯅ ꯇꯧꯕꯁꯤ ꯂꯥꯏꯖꯇ ꯅꯠꯇꯦ, ꯃꯆꯥ ꯑꯍꯨꯝꯗꯨꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯈꯔ ꯁꯥꯊꯤꯕ ꯂꯥꯏꯖꯅ ꯍꯦꯟꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯇꯁꯦꯡꯅ ꯁꯅꯥꯍꯜ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯁꯤꯗ ꯃꯆꯥꯁꯤꯡꯗ ꯈꯨꯠꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯗꯦ꯫ ꯃꯆꯥ ꯑꯍꯨꯝꯗꯨꯅ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯤ꯫ ꯃꯆꯥ ꯑꯍꯨꯝꯗꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯩ꯫ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯗꯨꯅꯔ ꯈꯪꯗꯦ, ꯃꯆꯥꯅꯨꯄꯤꯁꯤꯃꯗꯤ ꯑꯉꯛꯄꯤ ꯑꯣꯏꯗꯧꯔꯤ꯫ ꯂꯥꯏꯖꯗꯨ ꯇ꯭ꯌꯨꯁꯟ ꯆꯠꯂꯦꯕꯗꯨ ꯌꯨꯝꯗꯒꯤ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯄ ꯁꯥꯕꯗꯨ ꯃꯣꯏꯒꯤ ꯒꯦꯠꯇꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯃꯥꯒꯤ ꯁꯔꯅꯤꯗꯨ ꯇꯧꯔꯛꯂꯤ꯫ ꯄꯨꯡ ꯊꯦꯡꯈ꯭ꯔꯦ ꯀꯥꯏꯅꯒ ꯌꯥꯝ ꯊꯨꯅꯒ ꯁꯥꯏꯀꯜꯗꯣ ꯊꯧꯕ ꯅꯠꯇꯦ꯫ ꯃꯥꯅ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯌꯧꯕꯒ ꯁꯨꯇꯤ ꯊꯥꯕꯒ ꯃꯄꯥ ꯆꯞ ꯆꯥꯅꯅꯕ ꯃꯑꯣꯡꯗ ꯁꯥꯏꯀꯜꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯒꯅꯤ ꯂꯥꯛꯂꯤꯕꯗꯨ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝ ꯇꯟꯇꯟꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯑꯣꯖꯥꯗꯨꯒꯤ ꯒꯦꯠ ꯃꯌꯥꯗꯨꯗ ꯁꯥꯏꯀꯜꯗꯨ ꯈꯥꯝꯂꯒ ꯆꯞ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯃꯅꯥꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ꯭ꯔꯥ ꯇꯥꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯁꯪꯒꯣꯏꯗ ꯂꯥꯏꯔꯤꯛ ꯇꯥꯛꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯇꯥꯕꯗꯨꯗ ꯃꯆꯤꯟꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ꯫ ꯚꯥꯂꯣ, ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ꯫ ꯃꯁꯤꯇ ꯅꯪꯗꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯝ ꯋꯥꯅ ꯁꯤꯟꯈ꯭ꯔꯦ ꯁꯥꯔ꯫ ꯁꯥꯔ ꯁꯛꯊꯤꯕꯧ, ꯒꯨꯗ ꯕꯥꯏ꯫ ꯀꯥꯟꯅꯗꯦ, ꯂꯤꯅꯥ ꯍꯣꯏꯗ ꯆꯠꯂꯒ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯊꯥꯕ ꯃꯇꯝ ꯉꯥꯏꯔꯨꯈꯤꯒꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯅ ꯍꯥꯏꯅ ꯌꯥꯝ ꯊꯨꯅ ꯁꯥꯏꯀꯜꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯧꯅ ꯍꯨꯏ ꯈꯣꯡꯂꯒ ꯈꯣꯡꯅꯦꯠꯇꯨ ꯌꯥꯡꯂꯞ ꯑꯣꯠꯂꯒ ꯁꯥꯏꯀꯜꯗꯨ ꯊꯧꯔꯒ ꯂꯤꯅꯥ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯤꯅꯥ ꯍꯣꯏ ꯌꯧꯔꯦ, ꯁꯨꯃꯥꯡꯗ ꯁꯥꯏꯀꯜꯗꯨ ꯈꯥꯝꯂꯤ꯫ ꯂꯤꯅꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯔꯦꯅꯨꯀꯥꯗꯣ ꯁꯨꯃꯥꯡꯗ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯔꯦꯅꯨꯀꯥ, ꯅꯣꯏ ꯆꯦꯗꯤ? ꯔꯦꯅꯨꯀꯥꯁꯤ ꯂꯥꯏꯖꯗ ꯐꯠ ꯌꯦꯡꯈꯠꯂꯛꯂꯤ꯫ ꯆꯦ ꯂꯥꯏꯖ, ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤꯌꯦ꯫ ꯔꯦꯅꯨꯀꯥꯅ ꯂꯤꯅꯥ ꯂꯥꯏꯔꯤꯛ ꯄꯥꯍꯧꯔꯤ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯗꯨ ꯉꯛꯅ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯞꯂꯞ ꯇꯧꯔꯒ, ꯑꯍꯥ, ꯅꯣꯏ ꯆꯦꯕꯨ ꯂꯥꯏꯔꯤꯛ ꯄꯥꯍꯧꯋꯦꯕ? ꯑꯧ, ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯦꯅ ꯉꯥꯡꯕꯒꯤ ꯀꯨꯏꯔꯦ ꯄꯥꯕ꯫ ꯍꯦꯔꯥ, ꯑꯟꯖꯨꯅ ꯄꯥꯕꯅ ꯄꯥꯕꯗꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ? ꯏꯁ, ꯂꯥꯏꯔꯤꯛ ꯐꯕꯤ ꯁꯥꯔꯤꯕ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯗꯅ? ꯈꯪꯅꯤꯃ, ꯀꯣꯏꯁꯟ ꯍꯪꯒꯦꯕ꯫ ꯃꯃꯥꯟꯅꯕꯤꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯍꯥꯏꯔꯗꯤ ꯏꯀꯥꯏꯗꯅ ꯌꯨꯝꯗ ꯍꯟꯈꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯈꯟꯗꯦ꯫ ꯁꯥꯏꯀꯜꯗꯨ ꯈꯥꯝꯂꯝꯂꯒ ꯏꯃꯨꯡꯗꯒꯤ ꯃꯤꯒ ꯍꯟꯅꯒ ꯌꯦꯡꯂꯝꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯂꯣꯏꯅꯔꯨꯕꯗꯨꯅꯔ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯀꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯗꯨ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯂꯤ꯫ ꯁ꯭ꯇꯤꯌꯔ ꯀꯥꯕ ꯂꯣꯏꯔꯝꯗꯥꯏꯗꯨꯗ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ꯫ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯇꯞꯊꯔꯒ ꯁ꯭ꯇꯤꯌꯔꯗꯨ ꯇꯞꯅ ꯀꯥꯔꯛꯂꯤ꯫ ꯐꯛ ꯑꯃ ꯊꯥꯔꯒ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯄꯥꯗꯕ꯭ꯔꯥ ꯈꯪꯗꯅ ꯂꯩꯔꯤꯕꯤ ꯂꯤꯅꯥꯒꯤ ꯃꯅꯥꯛꯇ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯪ! ꯂꯥꯏꯖꯗꯨ ꯂꯤꯅꯥꯒꯤ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯁꯤꯜꯂꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯤ꯫ ꯂꯤꯅꯥꯁꯨ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯑꯣꯏꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯃꯥꯡꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯅꯥꯗꯨ ꯃꯇꯥ ꯊꯤꯅ ꯈꯪꯂꯤ, ꯐ꯭ꯔꯤꯡꯗꯪ ꯆꯣꯡꯈꯠꯂꯤ꯫ ꯑꯣꯏꯃ! ꯂꯤꯅꯥꯒꯤ ꯈꯨꯈꯪꯗꯨꯗ ꯂꯥꯏꯖꯗꯤ ꯃꯈꯥꯗ ꯉꯦꯛ ꯐꯝꯊꯔꯒ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ꯫ ꯂꯤꯅꯥꯗꯨ ꯁꯥꯎꯅꯤꯡꯅ ꯄꯥꯔꯝꯂꯤꯕ ꯂꯥꯏꯔꯤꯛꯇꯨ ꯂꯥꯏꯖꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯆꯔꯣꯏ, ꯅꯪ ꯍꯥꯏꯁꯤꯅꯤ ꯅꯪ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯃꯤꯍꯟꯒ ꯂꯣꯏ ꯄꯥꯏꯊꯣꯛꯑꯦꯕꯁꯦ꯫ ꯍꯥꯏ,
ลีน่าꯀꯩꯗꯧꯔꯒꯦꯅꯦ ꯍꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯀꯟꯅ ꯂꯥꯎꯔꯛꯂꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯐꯣꯟ ꯌꯦꯡꯂꯒ ꯂꯩꯔꯕ꯭ꯔꯣ ꯂꯤꯅꯥꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯄꯅꯤ ꯂꯥꯏꯖꯁꯨ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯤ ꯂꯤꯅꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯐꯣꯟ ꯄꯥꯏꯗꯦ ꯃꯃꯥ ꯂꯥꯏꯖ ꯂꯥꯛꯄꯒꯤꯅꯤ ꯂꯤꯅꯥꯗꯨ ꯇꯍꯥ ꯈꯨꯝꯂꯤ ꯂꯥꯏꯖ ꯂꯥꯛꯂꯤ ꯍꯥꯏꯕꯗꯨꯗ ꯂꯤꯅꯥꯒꯤ ꯃꯃꯥꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯤ ꯂꯤꯅꯥꯁꯨ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯗꯨꯅ ꯂꯥꯏꯖ ꯅꯣꯛꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯅꯣꯛꯇꯨꯅ ꯐꯛꯇꯨꯗ ꯐꯝꯊꯔꯛꯂꯤ ꯂꯤꯅꯥꯁꯨ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝꯗꯨꯗ ꯈꯪꯏꯟ ꯏꯜꯂꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨꯛ ꯌꯥꯝ ꯃꯇꯥꯆꯤꯅ ꯈꯪꯍꯜꯂꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯥꯎꯔꯕ ꯅꯪꯕꯣ ꯂꯥꯏꯖꯁꯨ ꯅꯣꯛꯅ ꯃꯤꯆꯤꯗꯨꯅ ꯐꯩꯅ ꯂꯤꯅꯥꯗ ꯌꯦꯡꯂꯗꯨꯅ ꯑꯍꯣꯏ ꯑꯩ ꯉꯥꯎꯔꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯊꯥꯖꯗꯕ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯍꯟꯒꯦ ꯌꯥꯎꯅ ꯈꯪꯍꯜꯂꯤꯕ ꯃꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯅꯪꯅ ꯊꯥꯖꯗ꯭ꯔꯤꯕ ꯍꯣꯏ ꯊꯥꯖꯗ꯭ꯔꯤꯕ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯩꯔꯣ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯂꯤꯈꯠꯂꯒ ꯐꯛ ꯃꯊꯛꯇ ꯂꯩꯔꯤꯕ ꯅꯣꯠꯕꯨꯛꯇꯨꯗ ꯌꯦꯡꯂꯛꯂꯤ ꯀꯩꯅꯣ ꯌꯦꯡꯂꯛꯀꯅꯨꯍꯦ ꯃꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯦ ꯅꯣꯠꯕꯨꯛ ꯑꯗꯨ ꯐꯠꯀ ꯈꯨꯝꯖꯤꯟꯈꯤ ꯂꯤꯅꯥꯗꯣ ꯏꯁ ꯑꯗꯨꯗꯤ ꯅꯪꯅ ꯄꯥꯔꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯍꯪꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯁꯨ ꯂꯤꯅꯥꯅ ꯄꯥꯏꯔꯤꯕ ꯅꯣꯠꯕꯨꯛꯇꯨ ꯃꯈꯨꯠꯇꯨꯅ ꯂꯥꯝꯂꯒ ꯈꯪꯆꯤꯡ ꯆꯤꯡꯂꯤ ꯑꯁ ꯆꯠꯔꯣꯏ ꯌꯦꯡꯒꯅꯨ ꯍꯥꯏꯕꯅꯦ ꯅꯊꯧ ꯁꯥꯔꯛꯀꯅꯨꯀꯣ ꯃꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯤꯅꯥ ꯅꯣꯠꯕꯨꯛꯇꯨ ꯑꯃꯨꯛ ꯆꯤꯡꯂꯤ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯆꯤꯡꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯆꯤꯡꯅꯔꯤ ꯂꯥꯏꯖꯅ ꯈꯔ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯥꯜꯂꯤ ꯈꯪꯆꯤꯡ ꯆꯤꯡꯕꯗ ꯂꯤꯅꯥꯒꯤ ꯈꯨꯠꯇꯒꯤ ꯂꯥꯏꯖꯅ ꯉꯝꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯌꯥꯝ ꯊꯨꯅ ꯅꯣꯠꯕꯨꯛꯇꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯤ ꯅꯣꯠꯕꯨꯛꯇꯨꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯗ꯭ꯔꯦꯁ ꯌꯥꯝ ꯅꯥꯟꯅ ꯁꯦꯠꯍꯜꯂꯒ ꯌꯦꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯖꯗꯨ ꯈꯪꯅꯣꯛ ꯅꯣꯛꯂꯛꯂꯤ ꯑꯩꯅ ꯇꯧꯔꯝꯂꯅꯤꯁꯦ ꯈꯪꯉꯕꯅꯤ ꯑꯣ ꯏꯕꯦꯝꯃ ꯁꯤꯔꯣ ꯅꯪꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤꯁꯦ ꯑꯍꯣꯏ ꯃꯤꯅ ꯌꯦꯡꯒꯅꯨ ꯍꯥꯏꯔꯒ ꯅꯝꯗꯅ ꯌꯦꯡꯉꯤꯅꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯦꯛꯄꯅꯦ ꯇꯨꯝꯅꯤꯡꯃꯟꯗꯅ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯕ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯤꯅꯤ ꯂꯥꯏꯖꯅ ꯂꯤꯅꯥꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯒ ꯁ꯭ꯀꯨꯜ ꯃꯇꯝ ꯉꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯅꯪꯒꯤꯁꯦ ꯂꯥꯏꯖꯅ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯅꯥꯁꯨ ꯅꯣꯛꯊꯣꯔꯛꯂꯤ ꯅꯪ ꯈꯔ ꯇꯣꯏꯅ ꯇꯧꯕ꯭ꯔꯥ ꯌꯥꯝ ꯈꯪꯉꯤꯁꯦ ꯂꯥꯏꯖꯁꯨ ꯃꯀꯣꯛꯀꯗꯨ ꯅꯣꯝꯂꯗꯨꯅ ꯈꯔ ꯇꯧꯋꯦ ꯂꯤꯅꯥ ꯂꯥꯏꯖꯒꯤ ꯅꯥꯒꯟꯗ ꯄꯣꯔꯤꯕ ꯕꯦꯒꯇꯨꯗ ꯌꯦꯡꯂꯒ ꯑꯗꯣ ꯂꯥꯏꯖ ꯅꯪ ꯇꯨꯏꯁꯟ ꯍꯜꯂꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯨꯇꯤ ꯄꯤꯔꯛꯏꯔꯣ ꯂꯥꯏꯖ ꯊꯋꯥ ꯁꯥꯗꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ ꯇꯅꯟ ꯄꯥꯏꯔꯤꯉꯩꯗ ꯇꯨꯏꯁꯟ ꯑꯝꯇ ꯅꯪꯗ꯭ꯔꯦꯗ ꯅꯨꯄꯤ